Handakta US ki Laan gi jahasing Southern Caribbean amasung naknaba isingi saruksingda mathau tawhanba hokibadagi USA amadi South America gi laibak Venezuela hairiba laibak ani sigi marakta sauna unkhatnaba horakhi. Masi tasengna USA amadi Venezuela hairiba laibak ani si kuidi kuire makhoi ani si unkhatnaba horakhiba asi. Kari maramgi damakta USA na Venezuela hairiba laibak asi asuk yamna tathiribano amadi mahaki sauna yiknaba laibak ama oirakhibano haibasisu sangnaba wari kaya ama leikre. Aduga handakta inaw-nawna USA na Southern Caribbean amasung anakpada laiba isingi saruksing aduda USA gi masing yamlaba naval forcing aduna mathau taholiba asi kari maramgi damaktano masina Latin America da drug karbar tawba amasung sungbagi thabaksing asibu manghan tahannabagi damakta masigi pandamdani haina USA gi maikaidagi di asumna di phongdokli adubu basida Venezuela gi laibak ki oiba security da USA na khut thingjinnaba hotnare haina maran sirakliba asini. Masida kari maramgi damakta USA na Venezuela da handakta kanna miyeng changba horaibano kari maramgi damakta laibak ani asi matam sangnadagi muknaraga lakhibano America gi malem asida leiriba tungan ba laibak sing asida mahaki khwaidagi yeknaba singi manungda Venezuela hairiba laibak asi matau karamna oirakhibano haibasigi matangda ngasigi video sidagi khangminarasi. Haujik mayamnasu khangbiramlagani haina khalli madudi malin prithibhi asida tungan ba laibak singi oiba politics ta economist ta amadi conflict kaya amada USA na khut thingjinbagi tawang kaya ama aikhoina matam kaya dagi uraga lakhrabani. Kariguma matamda hairiba thawang asi USA na di phongdokhiba asida laibak amagi oiba security da politics ta hiram kudimakta America na khut thingjiliba asi democracy asi protect tawnabagi damaktani. Malem asida terrorism asi lanthengnabani amadi human rights sing tungan ba issue kaya asi defending tawbani haina di phongdokli. Adubu USA na phongdokhiba wafam asi kadai phawu achumba oibano haibasida wahang amuk oiraki. Masigi marumda kari leiba yatno. Aduna haujik amuk lakliba wafam madudi kari maramgi damakta malemgi tungan ba laibak singda USA na khut thingjinbagi thabak asi hek pangthoklibano haiba taragadi masi maru oina USA gi laibak asigi oiba oil trade routes amadi security gi oiba miyengda USA na khut thingjinbagi thabak asi pangthoklibani. Aduga nakalamromda khwaidagi maru oiba sina malen prithibhi asida democracy asibu pak sana sandokpa amadi China da Cuba da North Korea da Russia da Vietnam da Venezuela da tungan ba laibak khara da haujik chatnariba government gi mawong asida socialism natragana communism asibu maru phangna muthatlaga namtharaga thamba asi America gi matam kayadagi manglakba manglan amani. Aduna haujik changsiliba America gi lanjang asi malem gi ani suba lanjau gi matungda matam amada sakti leiramba laibak Soviet Union USSR hainsu khangnaba sakti leiraba laibak asiga USA ga Cold War gi matamdagi adumak haukrabani. Masigi matung tarakpada 9/11 matamgi terrorism asi America gi oina achouba threat ama oiraga lakhibani. Aduna haujikna amuk drug cartel amadi cyber gi threat kaya amada miyang thamlaga ngasi America na laibak amada khut thingjinbagi thabak asi tawraga lakhibani. Masigi oiba America gi aronba policy asida mahakna chatminariba mapangsingda mateng pangba amadi malen prithibhi asida America gi global influence asi hengatanba asi mahaki maru oiba pandam amani. Masigi manung channa USA amadi Venezuela handakta lakhiba tension asi karidagi horakhibano haibasigi wari asin horakpada 20th century gi matamda Venezuela amadi USA hairiba laibak ani asi yamna close oiba marup mapang oiba amadi mari yamna faduna lakhiba nungsinaba laibak sing oiramkhi. Matamadugi oina Venezuela amadi USA hairiba laibak ani asi gi karbar asi asugi matik chawkhallammi. Laibak ani sigi maru oiba karbar asina matamaduda thaugi karbar asi laibak ani punsinduna chawna pangthoklammi amadi karbar adu phajana chatharammi. Adubu matam kuina Venezuela amadi USA laibak ani asi mari pharaga lakhiba adu 1998 ki matamda masi sauna ahongba lakhibani. Masi matamaduda Hugo Chavez na Venezuela gi anouba president hek oirakhibadagi USA amadi Venezuela laibak ani asigi mari asi sauna ahongba laktuna mari phattaba haibadu oirakhibani.
Aduna matam madugi oina Venezuelagi anauba president khallaba Hugo Chavez hairiba misak asi karamba miyoino haiba taragadi mahak socialist yamna thajaba misak ama oiramkhi. Mahakna socialism da aduki matik thajabana maram oiraga mahakna matam aduda khankhi madudi laibak adugi senthum asi government na kudimak control tawraga thamgadabani haiba sigi wakhal asida miyeng thamlammi haibadi matam amagi yamna powerful oiba country ama oiramba USSR gi mawong adumakni mahakna matam aduda Venezuela gi anauba president hek oirakhibaga anauba chana fathap kaya ama semlammi masigi matungdagini USA amadi Venezuela hairiba laibak ani sigi mari asi sathina handharakhiba asi matamduda Venezuela gi anauba president Chavez na khankhi madudi Venezuela gi laibak asigi oiba economy gi sector khudimakta maru oina thauda electricity da banks da tongan ba sector kaya asida private company sing aduna run tawraga leiriba adugi mahutcha government na direct khut thingjilaga control tawraga thamba haiba sida miyeng thamki matam adugi oina president Hugo Chavez na thajakhiba adudi laibak adugi oiba lanthum amadi resource mayam asi laibak adugi praja sing lairaba singna mapu oigadabani haibani masida foreign company sing amadi inakhunba singna masida khut thingjinba amadi makoina run tawraga leiriba asi mahakna yaramde maram aduna ingkumja 1999 dagina 2013 phauba laibak adugi president oikhiba Hugo Chavez na mahakna president oiringagi matam aduda lairaba praja singi oiba tongan ba sakut thorangi oiba program kaya amasu simlamki mahakna lairaba praja singi khanduna laibak adugi oiba government gi spending adu sotharaga leiriba health sector da education sector da housing gi program kaya amada mahakna government gi spending asi henna budget sing asi thadarami ningsingba yaba amana Venezuela da president Hugo Chavez asi laktringagi mamangda leiramba tongan ba Venezuela gi laingak singna America ga mari adugi matik fabana maram oiraga matam adugi oina karbar asi farammi maram aduna atopa foreign gi oil companies kaya ama maru oina USA gi leiriba oil company sing aduna Venezuela gi thau asidagi profit sauna phanglammi maram aduna matam aduda Venezuela da America gi oil company kaya ama laktuna laibak ani asi punsillaga thau puthokpagi thabak asi pulapna tawminarami amadi America na Venezuela dagi thau asi hongna lauraga makoina amuk sendong leina amuk yolammi adubu matam kuina Venezuela amadi America laibak ani sigi oiba thau gi karbar asi matam kuina chatharaga lakhiba adu 1999 da Hugo Chavez na Venezuela gi anauba president hek oirakhibadagi masi pumthing thingkhibani matam aduda president Chavez na hairamkhi madudi Venezuela da fangliba thau Venezuela gi resource khudimak asi laibak asigi resource sing asi mapanda chatpa khak yaroi laibak asigi resource sing asi dagi fanglakpa senpham sing paisa sing asi laibak manungda adumak laigadabani haina matam aduda mahakna phangdokhibani president Chavez na thajakhiba adudi Venezuela gi praja singna hairiba Venezuela da fangliba resource sing thau sing asi makoina mapu oigadabani mapanda chatpa yaroi maram aduna mahakna Venezuela da fangliba thau gi resource mayam asi atopa leibak singda hongna yonbagi thabak asi tokthoklaga Venezuela da fangliba thau gi oiba langai sing asi school da hospital da lairaba singda tongan ba sector singi damakta mahakna kansillaga thamkhibani maram aduna president Chavez na laibak adugi oil gi industry kudimak asi government na kudimak control tawraga thamki haibadi foreign company sing amadi private company sing na run tawbada makoida khudong chaba asi kakthatlammi adubu hiramasida president Chavez na condition amasu thamlammi madudi foreign gi company sing na karigumba Venezuela da makha tana thau gi karbar asi tawba pamlabadi amadi thau puthokpagi thabak asi makha tawba pamba taragadi mahakna hairi adudi makoina hanagumna thau asi hongna yonbagi thabak asi tawlaroi makha tana thau asi supply tawba taragadi maman tangna pigani amadi madu oiba taragadi foreign gi company sing maru oina America na hanagumna Venezuela dagi thau asi hongna lauraga sendong sauna talamba adu makha tana asi oiraroi haibani aduna president Chavez na hairiba wafam asi karigumba yadaba taragadi khudakta laibak asidagi foreign company sing asi thadok laga chatkadabani hainasu yathang tawramkhi
ꯑꯗꯨꯅꯤ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯐꯣꯔꯦꯟ ꯀꯝꯄꯦꯅꯤꯁꯤꯡ ꯃꯔꯨ ꯑꯣꯏꯅ ꯑꯃꯦꯔꯤꯀꯥꯒꯤ oil industry aduda chauna chaitheng phangki masida makhoi sendong asi watna phangadra natragana Venezuela da toramliba thau gi oiba karba sing thau puthukpagi thabak thoram sing asi tokthokadra haibasigi matangda America na kokkanna chiklakhi maramasina President Chavez ki thawong asida matam aduda America na asugi matik pelamde wakhan nungairamde masigi maramdi matam kuina America amadi Venezuela laibak ani asina thau puthokpagi thabak thoramda amadi thau gi karbar asida sauna saruk yamina duna laibak asidagi America na thau sing asi hongna lauraga makoina amuk sendong leina yonbagi thabak asi toram khibani masigi thabak asina lepkiba taragadi America gi laibaki oiba senthumda sokchilakpa haibadu oigadoribani masina maram oiraga America gi oil company kaya amadi US ki government na ashauba poklakhi masigi maramdi makhoi gi oiba profit sing sauna manglagani amadi Venezuela ga lainaramba mari asida solakpana maram oiraga USA gi economy da sauna saitheng piragani haibasigi matangda nungnang masu phaukhibani aduga masigi hirmasida USA na Venezuela da khwaidagi khoidau thitpa sauningba phauriba asina matam adugi oina USA gi sauna yeknaba laibak oiriba Russia Cuba Iran hairiba laibak singasiga Venezuela ga henna mari pharakpasina maram oiraga USA da hena khoidau thitpa haibadu pokhibani President Chavez na America asibu thajaba amata thamlamde mahakna America asibu maran sirammi amadi mahakna thajadabagi chang asidi America asibu imperialist ni haina kaurammi masigi maramdi sakti leikhroba laibak America na malemgi tungan ba laibak singda haibadi maru oina pangan solaba lairaba laibak sing asida mahakna control tauba amadi khut thingjinaba honaba kaya asina maram oiraga President Chavez na America asibu imperialist ni haina maran sikhibani mahakna haikibada swatharaba lairaba laibak amada sakti leiraba America na landa aduna lan tawna handuna military gi oiba matiang lauba natragana laibak adugi oiba sen thumda haibadi tungan ba resourcing amadi langai singda khut thingjinba natragana politician gi oiba influence kaya ama thamjinduna laibak sing adubu anam aha chuhallaga khudum channaba honabagi lalong sing asi tawrakbana maram oiraga masigumba thawong asidi America asi imperialism gi thawong asi sathai haiduna America asibu President Chavez na imperialist ni haina maran sikhibani masida kari maramgi damakta President Chavez na America asibu imperialist ni amadi America da karigumba amata thajaba thamde haina phongdoklibanu haiba taragadi matamduda President Chavez na thajakhiba adodi America asina Venezuela gi phangjariba thau gi oiba pothoksing thau gi oiba resource khaktamak makhoina mitai makhoina masitang khalli laibak adugi oiba Venezuela gi ningtamba adubudi respect taude haina President Chavez na America sibu maran sikhibani aduga amuksu karigumba matamda Latin America gi laibak amada hektada America na laibak manungi oiba interest ta khut thingjinba sanction tausinba amadi tongan ba military kusing chathanabagi damakta mahaki influence asi pinaba honabada khudong chaba khak yenglaga thabak tawi haiduna President Chavez na America sibu sauningba pokhibani amadi makhatana thajaba thamkhidabani America na prithvi asida leiriba laibak kaya asida mahakna mapu oigadabani mana boss oigadabani mahakna haiba khudimak ingadabani haibagi matagumna chatharakliba thawong kaya asina maram oiraga Venezuela na America ga lainaba mari asi tokthoklaga tasiyangna America gi mitmangda lenabugumna malem masida America gi khwaidagi yeknaba oiriba laibak sing matam madugi oina Russia Cuba Iran amadi China fauba mari henna naksinaduna America ga mari asi tokthoklaga America gi yeknaba oiriba laibak sing asi ga henna naksinabagi mari oikhibasina maram oiraga America da henna khoidau thitpa haibadu pokhibani matawasum tauna masigi matung tarakpada President Chavez ki matamda America ga mari asi tokthoklaga America gi yeknaba laibak sing oiriba Russia Cuba Iran haiba laibak sing asiga Venezuela ga sokhat thorangi oiba thabak kaya ama bulap pullaga tawminarakhi makhoi masel amaga mateng pangnakhi masigi manung channa Venezuela na Cuba da thau gi pothok kaya ama mamal hongna pitharami amadi Cuba na amuk Venezuela gi education amadi health care gi sector da sotharaga leiriba asida mateng panglammi haibadi
Cubana Venezuela Waza amadi Dr. Kaya ama Taraktuna Lebak ani asigi oiba sakot thorangi thabak kaya amaga mateng pangnarami. Aduga amuksu Russia na Venezuela da Laan gi oiba khusugulai kaya ama mamal hongna pitharami amadi Venezuela da oil project amadi military da su Russia na chauna mateng pangkhi. Russia amadi Cuba khaknatana Iran na su Venezuela da hiram kudimakta pangba yaba mateng kaya amasu leptana panglammi. Mataw asum tawna America gi khwaidagi yeknaba leibak singi manungda Cuba, Russia, Iran hairiba leibak ahum asiga Venezuela ga mari kanna pharakpa sida America di yamna khoidau thitki amadi kalakpa sauningba su phawrami. Mataw asum tawna masigi matung tarakpada ingkumja 2013 da Venezuela gi president Chavez cancer na maram oiraga mahak leikhidre. Masigi matung tarakpada 2013 da Venezuela gi anuba president oina Nicolas Maduro amuk lakhi. Aduna ingkumja 2013 da Venezuela gi anuba president oirakhiba Nicolas Maduro hariba misak asisu araiba natte. Mahak hana bus driver oirambadagi union gi leader oirakhibadagi masigi matung tarakpada foreign minister oirakhi asumna hanagi president Chavez na cancer na maram oiraga 2013 da hek laikhidabadagi mahak presidential election da Nicolas Maduro na run tawrami. Asumna Venezuela gi presidential election da Nicolas Maduro apikpa margin da mai pakhi asumna mahakna Venezuela gi anuba president hek oirakhibaga mamang da president oiramba Hugo Chavez ki matawgumna mahaksu hanna chatharamba policy kaya adu follow tawraga adumak lakhi. Nicolas Maduro su hanagi president Chavez matawgumna mahaksu socialism da sauna thajaba misak ama oiramki. Mataw asum tawna Hugo Chavez ki matamda tawramba chatharamba policy kaya adugi matungda chap manana follow tawraga lakhibana maram oiraga leibak adugi oina foreign companies sing amadi private companies sing aduna run tawbagi ayabadu piramde government na kudimak adu control tawraga thamkhibani. Mamangda Hugo Chavez na president oiringai matamda mahakna wasaklamba leibak adugi langai sing amadi thaugi pathoksing mapanda amata chathaloi leibak adugi oina lairaba praja kudimakna mapu oigadabani haibagi adugumnaba wakhalon adu chap manana Nicolas Maduro su Hugo Chavez ki matawgumna wasakhi amadi mahaksu makhatana America ga mari asi thamba pamlamde. Mahakna America asibu sathina sitharammi amadi maransu sirammi asum tawna America gi yeknaba leibak China, Russia, Iran, Cuba ga hena mari asi setkhi. Adubu Venezuela da nauna president oirakhiba Nicolas Maduro na leibak aduda president hek oirakhiba ga mamang da amukta thokhidraba mawongda Venezuela da kangkhong jairammi amadi thukaidaba thodok kaya ama khudong thiba kaya ama su thokhi. Masigi manung channa mahakna hek president hek oirakhiba ga leibak adugi oina opposition party asibu namtharaga thamki makhoi kaya ama pharaga jela thamki amadi leibak adugi oiba election adu free and fair oikhidei mahakna supnam sasan nasi pairammi. Masidagi hendoktuna achum arangi damakta just tawnabagi damakta leiriba wayal sang court adubusu maningtamna thabak tawba adu yalamde. Amadi leibak adugi oina press freedom amata thamlamde leibak adugi praja singsu freedom of speech amata thamlamde. Mahaki makhada supnam tawduna maningtamna mahaki afamba mawongda leibak adu ngaklammi. Masigi matung tarakpada Venezuela da khudong sadaba kharasu thengnakhi. Masi maru oina Venezuela da matam maduda haibadi 2014 da oil crash thokhi haibadi malemgi oina matam maduda thaugi mamal asi hanthakhiwana maram oiraga Venezuela da thaudagi lakadaba income sing adu asuki matik hanthakhiwana leibak adugi sen thum madu soksilakhi. Nakalamorom da Venezuela da leibak adugi oiba government na mismanagement kaya ama soibadagi khudong sadaba kaya ama lakhi. Amadi leibak aduda corruption na pik thalammi masidagi leibak adugi sen thumsi asuki matik sokchinkre leibak adugi oiba billions of dollars da manglammi. Masigi saithiengna Venezuela da inflation asuki matik wangkhalakhi. Pochei gi mamal asi atia pakna wangkhalakre. Leibak adu lairaba haibadu oire. Leibak adugi leiriba praja miyamna inflation wangkhalakpadagi pochei gi mamal asi tangkhalakpadagi pot leiba ngamnadre. Leibak adugi oina food, medicine amadi nungtigi changdraba yadraba basic needs kaya amada pochei sing asi tangbadagi leiba ngamnadre amadi shortage oirakle. Asumna leibak asi kangkhong chaiba awaba haibadu oirakhi.
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯦꯅꯦꯖꯨꯂꯥꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏ ꯃꯤꯂꯤꯌꯟꯁ ꯍꯦꯟꯕꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯆꯠꯄ ꯄꯥꯝꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯥꯁ ꯃꯥꯏꯒ꯭ꯔꯦꯁꯟ ꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯚꯦꯅꯦꯖꯨꯂꯥꯗ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ ꯀꯌꯥ ꯑꯃ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯃꯁꯨ ꯐꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯪ ꯀꯨꯝꯖꯥ 2017ꯗ USAꯅ ꯚꯦꯅꯦꯖꯨꯂꯥꯗ ꯁꯦꯡꯁꯟ ꯀꯌꯥ ꯑꯃ ꯊꯝꯖꯤꯜꯂꯛꯈꯤ ꯃꯁꯤ ꯃꯔꯨꯑꯣꯏꯅ USAꯅ ꯚꯦꯅꯦꯖꯨꯂꯥꯗ ꯃꯔꯥꯜ ꯀꯌꯥ ꯑꯃ ꯁꯤꯔꯤ ꯃꯗꯨꯗꯤ ꯚꯦꯅꯦꯖꯨꯂꯥꯅ ꯏꯂꯦꯛꯁꯟꯗ ꯐ꯭ꯔॉड ꯇꯧꯕ ꯀꯔꯞꯁꯟ ꯆꯠꯊꯕ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁꯇ ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯤꯡ ꯈꯣꯡꯒꯥꯎꯅꯕꯒꯤ ꯃꯔꯥꯟꯗ USAꯅ ꯚꯦꯅꯦꯖꯨꯂꯥꯕꯨ ꯁꯦꯡꯁꯟ ꯇꯧꯈꯤꯕꯗꯒꯤ ꯚꯦꯅꯦꯖꯨꯂꯥ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯊꯤꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯅꯤ ꯃꯇꯝ ꯀꯨꯏꯅ ꯑꯃꯦꯔꯤꯀꯥꯅ ꯉꯥꯏꯔꯒ ꯂꯥꯛꯈꯤꯕ ꯑꯁꯤ ꯍꯥꯏꯕꯗꯤ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯚꯦꯅꯦꯖꯨꯂꯥ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯃꯔꯤ ꯐꯔꯒ ꯂꯥꯛꯈꯤꯕ ꯑꯗꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯔꯤ ꯑꯁꯤ ꯇꯠꯅꯈꯤꯕ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯒ ꯌꯥꯝꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯒ ꯚꯦꯅꯦꯖꯨꯂꯥꯒ ꯃꯔꯤ ꯐꯔꯛꯈꯤꯕ ꯑꯁꯤꯗ ꯅꯤꯡꯗꯣꯟ ꯄꯣꯝꯂꯕ ꯑꯃꯦꯔꯤꯀꯥꯅ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯆꯤꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯆꯥꯟꯁ ꯂꯧꯔꯒ ꯁꯦꯡꯁꯟ ꯀꯌꯥ ꯑꯃ ꯊꯝꯖꯤꯟꯗꯨꯅ ꯚꯦꯅꯦꯖꯨꯂꯥ ꯑꯁꯤꯕु ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯠꯇꯒ ꯁꯝꯅꯍꯟꯗꯅ ꯍꯦꯟꯅ ꯂꯥꯏꯔꯕ ꯁꯣꯊꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯂꯥꯂꯣꯡ ꯑꯃꯁꯨ ꯑꯣꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ 2019ꯗ ꯚꯦꯅꯦꯖꯨꯂꯥꯗ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯏꯂꯦꯛꯁꯟ ꯑꯃꯨꯛ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯔꯤꯕ ꯏꯂꯦꯛꯁꯟ ꯑꯗꯨꯗ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯀ꯭ꯂꯦꯝ ꯇꯧꯈꯤ ꯑꯗꯨꯕꯨ ꯑꯃꯦꯔꯤꯀꯥ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯈꯔꯅꯗꯤ ꯍꯥꯏꯔꯤꯕ ꯚꯦꯅꯦꯖꯨꯂꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯏꯂꯦꯛꯁꯟ ꯑꯗꯨ ꯐ꯭ꯔॉडꯅꯤ ꯃꯁꯤꯗ ꯑꯔꯥꯟꯕ ꯀꯌꯥ ꯑꯃ ꯆꯠꯊꯈꯤ ꯍꯥꯏꯔꯤꯕ ꯏꯂꯦꯛꯁꯟ ꯑꯗꯨ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯐ꯭ꯔॉडꯅꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯅ ꯃꯔꯥꯟ ꯁꯤꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯦꯔꯤꯀꯥ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ 50 ꯍꯦꯟꯕꯅ ꯚꯦꯅꯦꯖꯨꯂꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯏꯂꯦꯛꯁꯟꯒꯤ ꯔꯤꯖꯟ ꯑꯗꯨꯕꯨ ꯃꯋꯥ ꯂꯧꯔꯝꯗꯦ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯔꯤꯕꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯃꯈꯣꯏꯅ ꯃꯗꯨꯔꯣꯕꯨ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯖꯨꯋꯥꯟ ꯒ꯭ꯋꯥꯏꯗꯣꯕꯨ interim president oina masak khangki adubu america na phana honaba taragasu nicolas maduro na hairiba mayam asi pulap namtharaga thambikhre tasengna nicolas maduro na mai pakliba asi election asida fraud tawkhre amadi free and fair oide haibasi tasengna di sumba wafam amadi oi maram asina opposition nasibu namtharaga thambire tungan ba leader kaya ama jail da namsinkhre maram aduna makha tana Nicolas Maduro na Venezuela da sakti paina bagi damakta lalong torpasida mai pakre makha tana ngasi su adumak Nicolas Maduro gi lengak ngasi su leiri masidagi khoisaunaraba America na Venezuela amadi America leibak ani sigi oiba diplomatic ki mari asi matam pummagi oina tatnare haina lauthoki aduga amuksu leibak adugi praja sing mioi million henmana Venezuela leibak asibu thadoklaga chatkhibana maram oiraga leibak aduda refugee ki crisis adu hengalakhi amadi leibak adu political crisis thokle political instability leire amadi masina maram oiraga leibak adu economic collapse tare naha sing amata thabak phangdre saba thakpa amata maning thungdre leibak asi asuki matik swatharaba lairaba leibak haibadu oiraga lakhibani maram asina masigi saithengna Venezuela gi mioi million kaya ama leibak adubu thadoklaga Venezuela ga thangnaba leibak sing Colombia Brazil Peru amadi even America Europe phawbada hariba Venezuela gi praja sing asi magi saphagadaba mafam sing yengaga chen khibana maram oiraga malem gi oina refugee crisis khwaidagi chawba haibadu oiki saurakna Venezuela gi leiriba mioi adugi fulapna 7 million henna leibak adubu thadoklaga chatkhibani masigi makha tarakpada 2024 gi presidential election adusu Nicolas Maduro na chauna fraud tawki election adu free and fair da pangthoki de mahakna mai pakle haina claim tawki makhata na president adumak oiki masigi matung tarakpada 2025 na horakpada America da Donald Trump na president oina amuk halakpada Venezuela gi president Nicolas Maduro bu sauna maran siramki haibadi Donald Trump na Nicolas Maduro bu drug cartel da chauna chinai mari lainai haiduna mahakpu achauba drug trafficker ni haina maran siramki asumna US president Trump na Venezuela gi president Maduro bu election da proud tawbagi human rights sing khongau nabagi amadi drug abuse ki maran da phana bagi damakta $1 million 50 hena reward pigani haina lauthokhibasu leikhrawani
ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯅꯤ ꯍꯟꯗꯛ ꯑꯥꯒꯁ ꯊꯥ ꯑꯁꯤꯗ ꯚꯦꯅꯦꯖꯨꯂꯥ ꯑꯃꯗꯤ USA ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯂꯛꯈꯤꯕ ꯑꯁꯤ US ꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯋꯥꯔꯁꯤꯞ ꯁꯕꯃꯦꯔꯤꯟ ꯌꯥꯎꯅ US ꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯦꯚꯦꯜ ꯐꯣꯔꯁ ꯀꯌꯥ ꯑꯃ ꯚꯦꯅꯦꯖꯨꯂꯥ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯄ ꯍꯧꯈꯤ ꯃꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯅ ꯍꯥꯏꯔꯤꯕꯅ ꯑꯃꯦꯔꯤꯀꯥꯗ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯃꯥꯡꯍꯟꯕ ꯌꯥꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯗ꯭ꯔꯒ ꯀꯌꯥ ꯑꯃ ꯊꯥꯖꯤꯜꯂꯛꯈꯤꯕꯒꯤ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯗ꯭ꯔꯒ ꯀꯥꯔꯇꯦꯜꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯃꯈꯣꯏꯅ ꯂꯥꯟꯊꯦꯡꯅꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ USAꯒꯤ ꯃꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯅ ꯃꯄꯥꯜꯊꯣꯡꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯅꯤ ꯑꯗꯨꯕꯨ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ US ꯑꯃꯗꯤ ꯚꯦꯅꯦꯖꯨꯂꯥ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯨꯛꯅꯕ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣꯒꯤ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯇꯁꯦꯡꯅ USAꯅ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯆꯤꯡꯅꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯚꯦꯅꯦꯖꯨꯂꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯑꯦꯛꯁꯟꯗ USꯅ ꯇꯧꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯏꯝꯄꯦꯔꯤꯌꯦꯂꯤꯖꯝꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯃꯁꯤꯗ ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯣꯚꯦꯔꯦꯟꯇꯤꯗ ꯇꯁꯦꯡꯅ ꯊ꯭ꯔꯦꯠ ꯆꯠꯊꯔꯤ ꯃꯁꯤꯒꯤ ꯁꯤꯡꯅꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯚꯦꯅꯦꯖꯨꯂꯥꯅ USAꯒꯤ ꯔꯥꯏꯕꯦꯜ ꯀꯟꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯔꯁꯤꯌꯥ ꯏꯔꯥꯟ ꯆꯩꯅꯥꯗꯒꯤ ꯁꯄꯣꯔꯠ ꯂꯧꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯚꯦꯅꯦꯖꯨꯂꯥ ꯃꯅꯥꯛ ꯅꯛꯅ USꯀꯤ ꯅꯦꯚꯦꯜ ꯐꯣꯔꯁ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯈꯤꯕ ꯑꯁꯤꯅ ꯁꯥꯎꯠ ꯑꯃꯦꯔꯤꯀꯥꯒꯤ ꯂꯩꯕꯥꯛ ꯚꯦꯅꯦꯖꯨꯂꯥ ꯑꯃꯗꯤ USA ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯨꯜ ꯁ꯭ꯀꯦꯜ ꯋꯥꯔ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯟꯃꯛꯇꯤ ꯊꯣꯛꯄꯗꯤ ꯂꯩꯇ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯤ